हंदक मरक मिनुथोंग एरियादा थंगना बॉम अटैक क्या टोइना चेथरकपा सिगी येंगलगा इम्फाल वेस्ट डिस्ट्रिक्ट पुलिस कमांडोना लौखलकपा चेक्सिन थौरांगी सरुक मोइना ngase ayuk ragailong akoiba mafam singda park sanathi humbagi thabak chethakre ayuk pung 3 aduwaidagi 8 khara helakpa aduwai fawbu chethakiba search operation aduda varagi yum yauna yumthong yankhai gi mathakta changduna thibu humbagi thabak chethaki maduda miyoi chamaga kunlo masa masa gi saktak se puthok handuna verify tawki adumak puthoidokpa mifami pundi yaukhide ngarang Jiribam district ki mayolda leiriba jiri ima kaithel ase Manipur gi chief minister N BIREN ihan hana Jiribam miyamda sangkaduna sinabiramba mafam asida Manipur lenga ki chahi mari mapung farakpagi thorom gi saruko moina Manipur Food Industries Corporation Limited ki vice chairman K Sarat amadi ima event singaloinana maira thanduna lenga ga sina chahi mari mapung farakpagi thoram pangthokre Nambol AC ki manung chanba isokta leiba Sembilaima Girl Children Home da AC asigi MLA namairakpam loken gi loina BN usana laktuna home asida leiba angang kuntra manga ge tracksuit fizol makhoina seasonana ba plastic chokri kuntra ga manga cake amadi aha othum kaya puraktuna nga se yuk home asida tengbang pikrai tengbang piba du da leima pokpang gram panchayat ke ex pradhan K Ranjana veterinary international athlete gold medalist S Modhumati home gi founder S Open Councillor Y Naubisu Sargyaki KAKCHING Municipal Council gi Ward number 4 Development Committee BJP KAKCHING Mandal na sinduna KAKCHING Assembly Constituency gi MLA mayang lambam RAMESHWOR bu taramna okpagi thorma mangarang numidang KAKCHING chumnang laikai dipa pareng community hall da pangthokre MLA mayang lambam RAMESHWOR na thoiba mithung BJP KAKCHING Mandal gi President Saugaizam Samjaina akanaba mithung amadi Polling Committee ki President Y Dorendro na thorma poina sarugyaki ba thorma duda Naurem Ibemu amasung Naurem Ratan amadi Nongmaitem Norenbu mathangsetna KAKCHING Municipal Council gi mikhalda Ward number 4 gi BJP gi councillor amasung member mirep sing ohenaba puthoktuna miyamda saktakhi Numit marini gi matungda ngasiragi amuk phamba hogadori Parliament Home Minister Amit Shah na ngasi Government of National Capital Territory of Delhi Amendment Bill 2019 Lok Sabha da puthokadori The Mines and Minerals Development and Regulation Amendment Bill 2019 The National Institute of Pharmaceutical Education and Research Amendment Bill 2019 The Juvenile Justice Care and Protection of Children Amendment Bill 2019 and the Marine Act to Navigation Bill 2019 sing matam ama lepaga lower house da pukhatkadori makhata na khanagadori ba sing adudi demands for grants of Ministry of Railways Ministry of Education and Ministry of Health and Family Welfare 2019 kunithoi su yauri